Akasvani Imphal Ngangom Kirana Pau Pajari Ahan Badamur Pau Manipur hojik thokliba wathok asi athu matamda waroishin purna bohana biu haina BJP Manipur Pradesh na Pradhan Mantri Narendra Modi da takshin krai Security Force na paksana thibu hombagi thabuk chathabada nongmai manga amasung bomb kapnaba country met launcher mari fagatle amasung Lok Sabha da ngarang sarkar gi mathakta pukhalak pathajadabagi motion khanaba hokre ngasi makhatana khanagani Manipur hojik thokliba wathok asi athu matamda waroishin purna bohana biu haina BJP Manipur Pradesh na Pradhan Mantri Narendra Modi da takshin krai BJP Manipur Pradesh ki President A. Sarda Devi, State Vice President ahum, State General Secretary ani, State Secretary ahum amasung spokesperson ama yauna, punna miyoi tarana sahi tawduna Pradhan Mantri da pisan kiba memorandum amada wapam asi takshin kibani. Manipur da me ahum dagi thorakliba irang asida Assam Rifles nakal amakakta da misang changmana force asi matam supugi na Manipur dagi lokthok pikro haina su memorandum aduda taksilli. Wathok asida Assam Rifles na neutral oina mathok tawduna rajya sida santi hanjalakna na bapuksel sengna hodade luraba tanpam asida Assam Rifles na atopa kangbu amada ahoina du mateng pangsilibasi haujuk phawu leptana sathari. Masina miyam da chawna pendaba madi nungaito fahulle handakta sahokiba thasigi mari da kwakta da kukim terrorist singna mayum da tumduna laiba miyoi ahum tamthina halamagi thaudok aduda state force na mafamadu da sangsin matamda Assam Rifles na lambi da gari thachinduna thingkibadu yamna hakshina lawi Masina ahan menate haraduna memorandum aduda makhata na hai asiguma thong kya mamangda su thokiba laikre asigumba Assam Rifles ki misang mikhai naiba ka henba thong singasina maram oiduna Assam Rifles ase Manipur ki pumlo lokthokro madugi mohta topa paramilitary force singna mohut sinbiu haina memorandum aduda makhata na taksilli Coordinating Committee of 27 Assembly Constituency na hairi Torbung Banglada kuki singasi bhaksang phumloi haina Mukhyamantri Nongthom Birena thajaba piraklei Imphal Kwakaital Thiamlai kai Youth Organization ge office ngarang pawmising unabamada committee si convener L Binod Kumar na hai committee si mehut kangbu amaga Mukhyamantri ge unabada wapamasi phongdo rakibani Unabaduda akhanaba Vidhan Sabha mipum karigidamakta thuna kaudribano haina hangbada Mukhyamantri na House asi mapung phadaba maramna House na lauba resolution sing sanction ekai khumnaba watkani khanbadagi kaudubani haina phongdorakki hairi Pradhan Mantri Narendra Modi yauna tongan ba center gi lusingba sing unanabagidamuk Manipur gi BJP MLA khara Delhi yaukre khara amang asi nungthil phawgi manungdu yauraba yai hari Sangchatta Birodi Dol Singna Pukul Iba Thajadabagi Mosanadagi Paukum Pradhan Mantri na Hayeng Piba Yabagi Thajabalabadagi Madugi Mangoinana Rajasik Sarkar Paibadi Yauriba MLA Sing Asina Pradhan Mantri Unana Bohana Rakibani Thasig Tareta Mukhyamantri ki Secretariata Sarkar Paibadi Yauriba MLA Sing Akhanaba Mifam Ama Phamduna Delhi da Satpagi Warip Asi Laukibani Hairi Imphal West amasung Imphal East jilagi oinanga sayuk pung mangadagi nungthil pung mari phaba curfew komthokli kaksing amasung Kangpopu jilagina ayuk pung mangadagi numidawaram pung manga phaba komthokli Thobal jilagi oinanga sayuk pung mangadagi numidawaram pung taruk phaba curfew komthokli Bishnupur jilagi oinanga sayuk pung mangadagi nungthil pung ani phaba curfew komthokli Security Force na paksana thibomag thawuk chathabada nongoi manga amasung bong kapnaba country met launcher mari fagle Manipur Police Control Room gi cherolamada hai Kangpopi amasung Imphal West jilagi mafum kharada thibomag thawuk chathabada single bore rifles manga country met bomb launcher mari nongoi maru kunthra taru amasung walkie talkie ma phagat pangam kibani tabiribu pawasi Akasvani Imphal dagini Lok Sabha da ngarang sarkar ki mathakta pokalak pathajadabagi motion khanaba haukre ngarang sabha ki mifam numit nunga phawu yaitok lorba tungda makhat tanamo mifam haubaga Congress MP Gogoi na motion adagi matangda wangang ba hauki mangna hai India Alliance na thajadabagi motion pokalibasi Manipur gi wathok asiga su mobile fangnana bani hojik phawbuda Pradhan Mantri na karigidamak Manipur satribano haina su mahakna hangki thajadabagi motion asinga si makhat tana sabada khanagani Election Commissioner Jharkhand, Tripura, Kerala, Nongsu Bengal, Uttar Pradesh amasung Uttarakhand gi Rajya Vidhan Sabha gi Marki Mikhal gi matam laukthokre Marki Mikhal mathang thagi mangada sit taret asida bot thadanagani bot masingna September 9 na thigani Election Commission gi paw matung ina mirapche pisinbagi aroibu numit thasi gi tara taret ni mirapche laukthokpagi aroibu numit na thasi gi kunma thoini
Enforcement Directorate na lamgi wathok mari lena na Jharkhand gi Mukhyamantri Hemant Soren bu samon tawkre Sri Soren bu thasik taramari da Ranchi da leiba Enforcement Directorate ki office da masa lakna na bakhangan kre mamang da so English ngani kunithoi gi November da Mukhyamantri Hemant Soren bu Enforcement Directorate na wahang pahung tawkrabani pung tara chumna wahang pahung tabodu da ain kaina khani chalai bagi matang da wahang kaya hangki ngasi pongo pause sing maro pause sing ma hojik khetremem Premchand laire Premchand Thagat chode kiran संसद की युमफम बीओडीएमपी सिंह मणिपुर की वाथोक मैलेन पुखत्खिब थाजबगी मोशन युमफम ओइबा पाउ सिंह ngasi phongwa पाउ से खुदिंगमा की मरुइबा पाउ ओइना फोंगले लोरेना सरकार पाइबदा यावबो एमएलए सिंह दिल्ली दे चंगसन खिबगी पाउ अमसुंग असम राइफल्स पर्सनल सिंह मथकता एफआईआर लखोट खिबगी पाउ से अयामबदा मरुइबा पाउ ओइना हेडलाइन तौदुना फोंगलकले इरेबाग पाउ से दा Manipur issue gi no confidence motion Lok Sabha da khanakre masing yambagi natte achumba wail phangna bagi ni haina Congress na thamlakhiba wafam pauche asigi ahan be headline tawduna phongli pawasika manaba paw Manipur mail da su ahan be headline tawduna phongli Ichel Express tana Modi linga ki mathaka thangalakhiba no confidence motion khanabo haukre August 10 da Prime Minister Narendra Modi na statement pinaba yari haina headline tawrakle Pongnopam pausegi oina Lok Sabha da thajadabagi motion khanabo haukre Congress na wahang ahum pukhatuna PM wangang na batakshan khre haina ahan be headline tawri headline asigi manung da color highlight tawduna opposition gi MP singna Manipur gi CM resign tawgadabani haina demand tawkhre haina headline tawri pawsiga manaba paw Sanalaibag People's Chronicle Imphal Free Press Sangai Express English edition Hairio Pauche Sing Asida tungan be headline tawduna phone rakli Winland Pauda Manipur gi nupi angang singi awa badagi Modi masagi mingchat na henalum na lawre haina Congress ki MP R.K.Gorani na phone kiba wafam Vox item oina highlight tawduna phongli Pauche sigi ani shubu headline da ngasi yellow furup ominarakli ba Naga actually now singi mass rally pangthokadori saruk yaruna bagi damak Tamenglong Chandel Ukhrul amasung Senapati tamna khongshan ba hauna khre haina headline tawri headline asigi manung chana color highlight piduna Manipur da mahoksa gi phibam hanjallakpada mating oirasanu haina Naga Students Federation na thamlakhiba wafam headline tawduna phongli Ichel Express ki ani super headline da BJP MLA Singh Delhi da paishan khre BJP Manipur Pradesh na Assam Rifles lathok pinaba PM da memorandum pishan khre haina headline tawri pawsiga manawa pawoina sanalebak pawse da lengak paibare yawba MLA Singh Tharak Hunare Chief Minister Biren Natana ruling MLA Singh Delhi da paishan khre haina headline tawri paw asiga manawa paw pongnafam amadi huyenlan paw da so tungan be headline tawduna phongli Tamenglong na phongba Ganfiu Melda Turbung da mongfam semba yaroi haina Chief Minister na phongnokiba wafam ahan be headline tawduna phongli MLA R.K. Imona kuki gi MLA taramak lakadori State Assembly da saruk yanaba apel tawkiba wafambu pawse sigyani sube headline tawduna phonglakli Tamelong Times da framework agreement ta yumpham oiba thuba waroshin ama purukna bagi dabi tawduna Naga Singh oiba rally Manipur gi Naga Taba district sing nga si chatlagani haina ahan be headline tawduna phongli State Force ki lambi thingduna chathan khidaba mapan suba Assam Rifles ki personal singi mathakta Phogakchau Ikhai Police Station na FIR lokot khre haina Ichel Express ki ahan balema lamaida maroiba paw oina headline tawduna phonglakli paw sika manaba paw sing ireibag poknafam People's Chronicle Imphal Free Press Sangai Express English edition hariba paw se sing asida maroiba paw oina headline tawduna phongnarakli kiran Thagachari Premchand aroi bidamaru we pau amohanna Manipur hojik thokli wathok asia tu matamno waroshin purakna bohana biu haina BJP Manipur Pradesh na Pradhan Mantri Narendra Modi da takshin krai Security Force na paksana thibomba gi thabuk chathabada nongmai manga amasung bomb kapnaba country met launcher mari fagatle amasung Lok Sabha da ngarang sarkar gi mathakta pukhalak pa thajadabagi motion khana bahau krai ngasi makatana khanagani pauloi jare